University Student Union AMADI University bu MINGCHAT THINABA HOTNARAKPA AMADI Maheiroi Singbu Khutlaigum Sijinnarakpa Thawong Hakchinna Louwi HAINA Musu gi Maikeidagi Phongdorakli Press Thadorokpa video footage amada Musu gi President Nongtongmam Suraj Singh na hai tang marida MU na lauba B.Ed exam hoba numita Maheiroi Singh exam thadingeda flying squad na check tawbada hanjin mamawongda chathaki haibagi thodok leiki khoisaunaraba Maheiroi Singh na numit adumaki numidang pung 6 taba matamda Musu da application pisin balaki amadi Musu gi executive singa solution purak na bakhanaki numit adu theng bana amadi office hour matam loi khibana maram oiraga Maheiroi kharana pikhala kiba wakat adu Din of Student Welfare da pukhatpa ngamkhide mathangi numit tarik 5 da kanglen gi suti oirabasu mari leinaba official sing kauduna amadi Maheiroi Singh adu su yauna punna phaminaraga Maheiroi Singh gi wakat adu taki Musuna Maheiroi Singh adu gi wakat adu dinda thangatlaba matungda University asigi Student Grievances Redressal Committee SDRC da wakat adu dinna su thangatki tang tarukki nomaizing oirabasu University asigi Student Grievances Redressal Committee SDRC gi oza sing laktuna Maheiroi Singh gi wakat adu khanaba hauki wakat adu gi proceeding chathaba haunaba thodok adu bu thengnakiba Maheiroi Singh statement pinaba kaunaba hotnaringai tanjada ngarangi irang adu thokibani inquiry tawduna achum aran thinaba hotnaringai da thodok amabu miyam da phongdorakpa asi Musu amadi University bu MINGCHAT thinaba hotnabani masida Musu na tumina leisin kide Maheiroi Singh na thengnakiba thangalakiba wakat adu gi achumba adu thidoknaba hotnaduna lakhi masida isu asibu nakal amaromda Chathanabagi Thawong ama uba fangle masi yamna laibak thibani makhatana Thawong asi chatharaklabadi Jenariba Singh adu afaba oiroi isu asi nakal amaromda puna ba hotnabiganu thodok aduge asengba atumba adu phangnaba punna hotnaminasi amadi Student Grievances Redressal Committee na chathariba inquiry athubada loisinaba tawbiyu haina makhatana appeal torakli Mathangi numit tang tere ni thakawa numit asida wakat asigi proceeding chathaba Aunaba thodok adubu thengnakiba Maheiroi Singh statement pinaba kaunaba honnaringai tanjada irang adu thokibani inquiry asi chathariba marak asida achumana thudoknaba honnariba thodok amabu miyamda phongdorakpa asi Musu amadi university gi bu MINGCHAT thinaba honnarakpani haina lojai masida Musu na tumna laikide Maheiroi Singh na thagalakiba wakat adu achumba adu thudona bokhana bada khonadura laki masida issue asibu nakan amaromda sathanaba Maheiroi Singbu Khutlaigum Sijinnarakpa Thawong ama ubo fangne masi yamna laibak thibani masida makata na chatharaklabadi maduda chenariba sing adu afabo oiro issue asi nakan amaromda puna bokhana biganu thodok adugi asengba achumba ran adu punna thonaba khanaminasi